ngasi March ki date 16 2023 asida classic grande da saglen amagaloina tongan ba Manipur da leibiriba small scale industry singi entrepreneur sing asi koduna Millet nutrition powerhouse World Food India haiba mingthol asigi matumina program am pangthoki haiba program asigi report amagi matungina hoji Manipur da Nongjugi sang watliba asigi matungina Manipur da lamhang tumhang mayam ama leiriba sida hariba millet hariba si thabe millet hariba si tongan ba category tongan ba magi brand makhan kayam ama lei hariba si akogi maitron da haiba matamdadi sanang haiba amasu haina expert sing na phongdokpiki loina na akogi hoji akogi hakchang phanaba amadi weight loss amadi hakchang noikhattanabagi damakta sanariba ot haiba asiju amani hariba millet asi any lehau amade hetta sanaba aduga isingka hena changdaba chujakumna wangba amadi nemba tongan ba variety leba malemgi prithibigi tongan ba leba kyana pamnariba asugumle millet asibu thabiu amadi tongan ba training nuning yaubining ba leragadi millet asigi matangda adomna khangbinibal leragadi ai isagi phone number pijarake madugi matungina adomgi apamba contact sing adu phangbigani haina takchari masida Manipur gi retired director amadi Manipur gi tongan ba department gi miyoi sing asi laktuna akogi expert kyana pau wahang pahung asi ki translate tobigi loina Guwahati dagi aphoraba adugula managing director asina singba laktuna karamna senthang logani karamna chara logani haiba sing adu mayamda sandukna taki haidiba millet asibu thabiningba amadi yokhatningba amadi matam amada low akhoina ngasi chanariba chak asi charaktaba yai matam amada miyobagi wakhalongi matungina matam amada ot ngakta chanarakpa kanana haiba ngamgani ngasi malem asida akhogi awonba kya lakliba sida Manipur dasu matam amada ngasi chak chanaramba sigi mahutta ot kumba chanarakpa amadi gehuga chanarakpa haiba si kanana ju haiba ngamde. Thank you everybody.